ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯔꯥꯍꯨꯜꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯉꯥꯏꯈꯣꯅꯦ ꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯆꯪꯉꯒꯦ ꯐꯠ ꯐꯠ ꯄꯨꯡꯈꯥꯏꯃꯨꯛ ꯃꯉꯥꯏꯔꯅꯤ ꯂꯥꯏꯚ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯍꯌꯦꯡꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯐꯖꯅ ꯅꯝꯒꯅꯤ ꯑꯗꯣ ꯑꯟꯕꯣꯛꯁꯇꯤ ꯍꯧꯖꯤꯛ ꯇꯧꯔꯒꯦ ꯃꯁꯤꯅ ꯐꯔꯒꯅꯤ ꯁꯤꯃꯥꯟꯅꯕ ꯃꯌꯥꯝꯒ ꯇꯧꯔꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯅ ꯊꯛꯅꯕ ꯀꯣꯡꯉꯨ ꯍꯥꯏꯗꯅ ꯂꯣꯏꯔꯅꯤ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯕ ꯈꯨꯄꯥꯏꯗꯁꯤꯒ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯑꯗꯣ ꯕꯥꯏꯛ ꯑꯗꯣ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯈꯥꯝꯃꯤ ꯕꯥꯏꯛ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩ ꯍꯥꯞꯅꯕ ꯕꯦꯒ ꯑꯃ ꯄꯨꯔꯛꯂꯤꯕꯗꯣ ꯌꯥꯟꯁꯤꯟꯈ꯭ꯔꯤ ꯁꯨꯞꯅꯕ ꯐꯤ ꯑꯗꯨꯁꯨ ꯌꯞꯁꯤꯜꯂꯒ ꯄꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯌꯨꯝꯗꯣꯡ ꯄꯣꯛ ꯑꯣꯏꯅ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯃꯩꯉꯥꯜꯗꯤ ꯑꯃꯠꯇ ꯎꯗꯦ ꯊꯥꯕꯜꯅꯒ ꯐꯕꯅꯤ ꯃꯍꯥꯛꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯃꯐꯝ ꯆꯥꯔꯒꯅꯤ ꯈꯟ ꯆꯪꯂꯛꯂꯤꯕꯅꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯣꯏꯅ ꯇꯧꯏ ꯒꯦꯠꯁꯨ ꯄꯥꯟꯕꯒꯨꯝꯅ ꯇꯧꯏ ꯃꯦꯟ ꯔꯣꯗꯁꯤꯗꯒꯤ ꯈꯔꯗꯤ ꯁꯥꯡꯅ ꯑꯗꯨꯃꯛ ꯆꯪꯏ ꯌꯨꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯤ ꯑꯗꯨꯕꯨ ꯒꯦꯠ ꯑꯗꯣ ꯃꯤꯔꯥꯡ ꯏꯊꯨ ꯊꯨ ꯌꯥꯝꯅ ꯃꯜꯂꯕ ꯃꯇꯝ ꯀꯨꯏꯅ ꯊꯣꯡ ꯍꯥꯡꯂꯨꯗꯕꯒꯤ ꯃꯑꯣꯡꯗ ꯎꯔꯤ ꯔꯥꯍꯨꯜꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯅ ꯃꯁꯤꯕꯨ ꯃꯤꯒ ꯂꯩꯅꯗ꯭ꯔꯕ ꯖꯥꯠꯂꯅꯤ ꯍꯣꯏꯗꯍꯤ ꯃꯤ ꯂꯩꯅꯗꯕꯅ ꯐꯔꯦꯗ ꯀꯌꯥꯃꯨꯛ ꯀꯨꯏꯔꯨꯅꯤꯒꯤꯅꯦ ꯉꯥꯏꯍꯥꯛꯇꯅꯤ ꯀꯩꯅꯣ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯆꯪꯗ꯭ꯔꯕꯗꯤ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯑꯟꯕꯣꯛꯁ ꯇꯧꯔꯤꯉꯩꯗ ꯃꯤꯇꯣꯞ ꯂꯥꯛꯈ꯭ꯔꯒ ꯑꯃꯨꯛ ꯎꯔꯕꯗꯤ ꯑꯩꯅ ꯏꯊꯟꯗ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ ꯄꯪꯀꯥꯏ ꯀꯥꯏꯕ ꯇꯥꯔꯤ ꯑꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯑꯩ ꯌꯨꯇ꯭ꯌꯨꯕꯔ ꯔꯥꯍꯨꯜꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯎꯕꯗ ꯃꯁꯛ ꯈꯪꯅꯈ꯭ꯔꯒꯗꯕꯅꯤ ꯑꯁ ꯀꯥꯟꯅꯗꯦꯁꯤ ꯃꯈꯣꯏꯒꯤ ꯍꯪꯐꯝꯗꯨꯕꯨ ꯑꯣ ꯑꯁꯤꯗ ꯂꯩꯔꯤ ꯑꯁ ꯋꯥꯏꯈꯨꯅꯤꯅ ꯇꯧꯔꯤꯕꯁꯤ ꯁꯣꯁꯨ ꯂꯣꯟꯕ ꯅꯠꯇꯦꯅꯤ ꯆꯨꯝꯅ ꯌꯥꯟꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯒꯦꯠ ꯑꯗꯨꯒꯤ ꯀꯣꯂꯤꯡ ꯀꯥꯔꯕ ꯋꯥꯏꯈꯨ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯔꯥꯍꯨꯜ ꯑꯗꯨ ꯄꯟꯊꯗꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯁ ꯋꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯝꯕꯨꯗꯤ ꯃꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯔꯤꯕ ꯕꯪꯂꯣ ꯑꯣꯏꯅ ꯇꯧꯒꯨꯝ ꯇꯧꯏꯅꯤ ꯅꯍꯥꯟ ꯃꯈꯩ ꯁꯨꯡꯎꯕ ꯎꯗꯦ ꯑꯩꯅ ꯇꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯇꯕꯅꯔ ꯈꯪꯗꯦꯅꯤ ꯑꯁ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯌꯦꯠꯁꯤꯟꯕ ꯎꯄꯥꯜ ꯀꯌꯥꯁꯨ ꯍꯧꯔꯒ ꯂꯩꯔꯤꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯌꯨꯝ ꯑꯁꯤꯗꯤ ꯃꯁꯤꯗꯕꯨ ꯃꯤꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂ ꯐꯔꯦ ꯊꯦꯡꯈꯤꯅꯕꯅꯤ ꯄꯨꯡꯗꯨꯕꯨ ꯀꯌꯥ ꯇꯥꯔꯕ ꯖꯥꯠꯅꯣ ꯑꯁ ꯄꯨꯡꯁꯤꯗꯤ 7:30 ꯇꯥꯒꯗꯣꯏ ꯇꯧꯔ ꯂꯩꯔꯝꯃꯤꯗꯅ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯁꯤ ꯎꯠꯂꯔꯣꯏꯒꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯃꯛ ꯂꯥꯏꯚ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯨꯁꯤꯔꯅꯤ ꯀꯥꯟꯅꯗꯦꯗ ꯒꯦꯠ ꯑꯁꯤ ꯀꯥꯟꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯤꯅꯁꯨ ꯎꯒꯗꯧ ꯂꯩꯇ꯭ꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇꯃꯛ ꯐꯝꯂꯒꯦ ꯑꯁ ꯏꯪꯂꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯑꯁꯤꯁꯨ ꯁꯨꯞꯆꯜꯂꯒꯦ ꯑꯗꯨꯒ ꯂꯦꯞꯇꯣꯞꯇꯨ ꯃꯩꯗꯤ ꯐꯨꯜ ꯆꯥꯔꯖ ꯇꯧꯔꯛꯈꯤꯕꯅꯤ ꯁꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯥꯎꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯂꯧꯊꯣꯔꯛꯂꯤ ꯁꯣꯂꯔ ꯂꯦꯝ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯂꯦꯝ ꯑꯗꯨ ꯅꯥꯀꯜꯗ ꯊꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯟꯕꯣꯛꯁ ꯇꯧꯒꯗꯧꯔꯤꯕ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯊꯝꯂꯤ ꯐꯤ ꯑꯗꯨꯒ ꯁꯨꯞꯄꯤ ꯒꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛ ꯍꯦꯛ ꯆꯪꯂꯛꯄꯒ ꯒꯦꯠ ꯑꯗꯣ ꯃꯤ ꯆꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦꯅꯤ ꯁꯤꯗ ꯂꯩꯔꯤ ꯂꯥꯏꯚ ꯍꯦꯛꯇꯃꯛ ꯊꯥꯔꯒꯦ ꯂꯥꯏꯚꯇꯤ ꯊꯥꯔꯤꯁꯤ ꯍꯥꯏ ꯃꯤꯗꯤ ꯑꯃꯇ ꯆꯪꯉꯛꯅꯗ꯭ꯔꯤ ꯃꯥꯜꯂꯤꯅꯤ ꯚ꯭ꯌꯨꯋꯔ 2-3ꯗꯤ ꯆꯪꯉꯛꯂꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ ꯇꯧꯕꯅꯤ ꯀꯃꯦꯟꯗ ꯏꯔꯛꯏꯅꯤ ꯇꯧꯔꯤꯁꯤ ꯔꯥꯍꯨ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯁꯥꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯃꯐꯝꯁꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯪꯗꯦꯗ ꯑꯗꯨ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁꯦ 50ꯃꯨꯛꯇꯤ ꯁꯨꯖꯜꯂꯛꯂꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯚ꯭ꯌꯨꯋꯔ ꯑꯁꯤ 1K ꯍꯦꯛ ꯌꯧꯕꯒ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯁꯤ ꯇꯧꯖꯔꯛꯂꯒꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ
asumna Rahul ado mahaki live stream da sangakliba viewers singa aduga comment pirakliba pa aduna ngahakti reply halami minute manga amuki matung mahaki live stream ado 2.5k na helaklami mayam adudi ai surprise ase mayam de hekta mak userak lagi mayam atai na teda tu asidi yauri box ase masi hangdok saraga yengadabani asumna Rahul ado mahaki laptop adugi mamangda mahaki silver play button yauriba box ado sekairak play button adu lokthori wah mayam yengbiyo YouTuber tagi phangmu mayam de aisi uri as aigi phangmu sida khuphaja siri langtrikal langi haiwani mayam yengbiyo to aigi channel gi mami Rahul official haidana sida thari basi asumna mahaki play button ado viewers mayam aduda camera gi mamang aduda thangjilaga yenghalli mayam urabra asumna mahangna surprise ado viewer mayam gi mafamna pirakpadagi mayamna su congratulations haidana harau tayamba kayaksu phongdok naraklami ngayaki matung mahaksu live stream ado asum reply tawduna wari sanare ngai sairak asida mahaki tunglomdagi karigumba mami samigumba miyoibagi saban manba ama lepagum tawri Rahul ado madugi thoina saminga phangmanati kamel adu khaktani mahakni yenglibado mahaki sakham tariba live stream adudi yengmanati mayam adudi aisu live stream asi loisina batawragi ai hauji yomda laiti lambi lamhang amada laibani surprise asi mayam da pigi haidana tawni ayong imada su pau pidrida marup mani thoida su haidrida mayam adudi mayam ai loisilagi asum mahaki laptop ado off tawgi haidana hek tawbaga kana gomba amana kamene yamna sangna piraklami kamen piraklibado mahaki sang naini yengba viewer ama khakni kamen piraklibasibo Robert Chana Tabrani, Loislaki Taurakana, Magi Kamin Sibu. Roba Sana Irakliba Kamena to Pabada, Rahula to Samna Sapsap Yomi, Roba Sana Iraklibadi, Darahu, Nang Nasintirikainu, Itaima Yarak Libanatro, Itaimagi Masak Uhalo, Uhani Wani Hiraga Uhandabsukuri, Darahugi Tungdelep Libado, Itaimana Tabrani Darahu, Masak to Amukta Uhalo, Ashumna. Roba sangi kamena do parubadi tu kyausum tunglom da phatlaw ni yengthori adu bukana su laiba udi Rahul lado saun me pokli Rahul na hera na khoisu phagi matang sadana tawrakanu da aina lairibasi yumdan ti haiwani lamhang ni haibani ai silver play batalasi ai lawru law haibadi gisatpani as ithanani ko lairibasi adu maina toksalakanu da matang sadina khoi phagi do Robertson khaktinati mahaki bigger miyamado mathang comment pinare asumna pirakpasu yawi Rahul asingmani nangi tungda nupigi saban manba amaglepga lairi nang madu amukta munne yengo nang yumda thuna halawro asumna comment mathang nupi nupa mayamna pinare bigger adusu 5k hena yengaklami khainune mayam siamatu oina loin hairuklibasibo ai sa uribasirati Karino, I get to Munda. Kanano liblibasi, Kanano liblibasibo. Asumna Rahulado, Leptoki Mamai de Mahaki Masak Uri to the Yangada, Frank Mera Duda, Uri, Mioibagi Saban Man Bama, Lepagalaibedo, Mamaya de Tunglomda, Launa Amu on Toragay, Adu on Toragay Yangmadari, Kanashu Labor Uri. Karino. I, Yumda Tuna Halona Pagada Mali. Mayam, I live stream si, matang si loisilagi mayam, mayam ayum da halagi, ay ithandane haibani, kanano khongdi tungda lairibasi. Asum na mahaki laptop live stream ado, muthat ke haidana taw matamasida, tunglomdagi, Rahul gi lusamaduda, ta pairaga singkri, Rahul lado ima kauba nang haudi, sharos pro laktuna dumak malaba banglo adada, singsen khirami. Mahak singsin khibada masaleng bada mahaki laptop ado pairaga tahori live stream adudi muthat panati viewers mayam ado amuk toiba loikri ngayaki matu missing ado 20k hena viewers ado hen kalaklami mathang live stream gi kamena sida miwai kya na comment pinarakpana pik thankri marak asida mani thoyusu mayumda sak saraga laisaramani hausiktada mahak data on tawi sak sana data on hek tobaga Rahul official channel ki
ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯊꯛꯀꯤ ꯕꯥꯔ ꯑꯗꯨꯗ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯤ? ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯤ꯫ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯏ ꯍꯥꯏꯁꯤꯕꯨ ꯑꯩ ꯊꯤꯅ ꯆꯒꯦ ꯈꯪꯏ꯫ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯆꯣꯞꯍꯟꯒꯦꯕ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯗꯨꯗ ꯏꯟꯇꯔ ꯐꯠ ꯂꯥꯎꯅ ꯇꯧꯁꯤꯜꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯗꯨꯒꯤ ꯚ꯭ꯌꯨꯋꯔꯁ 20K ꯍꯦꯟꯅ ꯂꯩꯕꯗꯨ ꯎꯕꯗ ꯏꯪꯉ ꯉꯛꯏ꯫ ꯀꯩꯅꯣꯅꯤ? ꯃꯤ 10,000 ꯍꯦꯟꯅꯒ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯉꯥꯏꯈꯣ, ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯅꯣꯅꯤ? ꯔꯣꯁꯟꯗꯤ ꯎꯗꯦ꯫ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯒꯤ ꯅꯠꯇꯕ꯭ꯔꯅꯤ ꯂꯥꯏꯚ ꯊꯥꯔꯤꯁꯤꯕꯣ? ꯂꯦꯞꯇꯣꯞꯁꯤꯁꯨ ꯄꯩꯊꯔꯒ ꯂꯩꯔꯤ꯫ ꯉꯥꯏꯈꯣ, ꯀꯩꯅꯣ? ꯀꯥꯃꯤꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯀꯞꯄꯁꯨ ꯌꯥꯎꯏ꯫ ꯔꯥꯍꯨꯜ, ꯅꯪ ꯁꯣꯏꯗ ꯉꯥꯝꯅꯔ ꯌꯨꯝꯗ ꯍꯜꯂꯛꯂꯣ꯫ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯇꯦꯃꯨ ꯂꯥꯏꯃꯨ ꯁꯦꯝꯕ ꯃꯥꯜꯂꯤ꯫ ꯔꯥꯍꯨꯜ, ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯡ ꯇꯧꯒꯅꯨ꯫ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯒ ꯀꯥꯃꯦꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯅꯤꯊꯣꯏ ꯑꯗꯣ ꯃꯍꯥꯛꯁꯨ ꯀꯃꯦꯟ ꯑꯃꯗ ꯁꯥꯡꯅ ꯑꯁꯨꯝꯅ ꯏ꯫ ꯃꯌꯥꯝ, ꯑꯩ ꯔꯥꯍꯨꯜꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯅꯤꯊꯣꯏ ꯑꯗꯨꯅꯤ꯫ ꯔꯥꯍꯨꯜꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯅꯣ? ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯅꯤꯊꯣꯏꯅ ꯄꯤꯔꯤꯕ ꯀꯃꯦꯟ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯗ ꯃꯔꯤ ꯃꯔꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯂꯧꯕ ꯆꯠꯄꯅꯤ ꯍꯥꯏ꯫ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃꯗ ꯂꯩ ꯍꯥꯏ꯫ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕ ꯑꯣꯏꯅ ꯂꯥꯏꯚ ꯑꯁꯤ ꯊꯥꯔꯛꯂꯒ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯑꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯅꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯀꯃꯦꯟ ꯃꯌꯥꯝ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯅꯤꯊꯣꯏ ꯑꯗꯨ ꯆꯥꯛꯇꯣꯛꯂꯝꯕꯗꯣ ꯃꯈꯨꯠ ꯑꯗꯨ ꯁꯨꯛ ꯂꯨꯞꯄꯤ꯫ ꯃꯃꯥ ꯃꯄꯥꯗ ꯔꯥꯍꯨꯜ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯔꯥꯍꯨꯜ ꯍꯣꯏ ꯇꯥꯅ ꯃꯅꯤꯊꯣꯏ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯏ꯫ ꯏꯅꯦ, ꯏꯅꯦ, ꯏꯅꯦ ꯂꯇꯥ, ꯏꯅꯦ ꯑꯁꯨꯝꯅ ꯀꯧꯏ꯫ ꯂꯇꯥ ꯑꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯌꯨꯝ ꯃꯩ ꯆꯥꯛꯄ ꯌꯥꯎꯕ꯭ꯔꯥ? ꯅꯍꯥꯛꯅ ꯂꯥꯛꯀꯧ ꯂꯥꯛꯀꯧ ꯀꯧꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯌꯨ꯫ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯉꯦ ꯍꯥꯏꯋꯥꯅꯤ꯫ ꯏꯊꯟꯗꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯅꯤꯊꯣꯏꯅ, ꯏꯅꯦ, ꯔꯥꯍꯨꯜꯗꯨ ꯀꯗꯥꯏ ꯆꯠꯈꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯏꯅꯦ? ꯌꯦꯡꯉꯨꯇꯣ ꯏꯅꯦ, ꯔꯥꯍꯨꯜꯅꯤ ꯍꯧꯖꯤꯛ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯔꯛꯂꯤꯕꯁꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯍꯥꯛ ꯃꯤꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕ ꯑꯣꯏꯅ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯑꯗꯣ ꯂꯧꯕ ꯆꯠꯄꯅꯤ ꯍꯥꯏ꯫ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃꯗꯤ ꯂꯩ ꯍꯥꯏ꯫ ꯑꯗꯨꯒ ꯌꯦꯡꯉꯨ ꯏꯅꯦ, ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯁꯤꯁꯨ ꯆꯦꯞꯂꯒ ꯇꯥꯔꯒ ꯂꯩ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯌꯦꯡꯉꯨ, ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯤ ꯍꯥꯏ꯫ ꯏꯅꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯨꯅꯣ ꯍꯥꯏꯕꯅꯤ꯫ ꯂꯇꯥ ꯑꯗꯨꯁꯨ ꯃꯩ ꯍꯧꯔꯤ꯫ ꯃꯁꯥꯗꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯤ꯫ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯅꯤꯊꯣꯏꯅ ꯃꯔꯤ ꯃꯔꯤ ꯄꯥꯔꯛꯄꯁꯤꯗ ꯂꯇꯥ ꯑꯗꯨ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯁꯥꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯔꯤꯕꯗꯣ ꯌꯦꯡꯂꯒ ꯈꯣꯡꯒꯩ ꯀꯞꯆꯔꯤ꯫ ꯃꯈꯣꯜ ꯑꯗꯨꯁꯨ ꯍꯧꯅ ꯂꯩꯈꯠꯂꯒꯅꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯔꯤꯕꯗꯣ ꯔꯥꯍꯨꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯊꯥꯡꯖꯟ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯔꯥꯍꯨꯜ ꯑꯗꯨꯅ ꯈꯔ ꯂꯥꯞꯇꯛ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯁꯨ ꯃꯁꯥꯗꯨ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯏ꯫ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯅꯠꯇꯦ꯫ ꯔꯥꯍꯨꯜꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯗꯣ ꯃꯤꯌꯥꯝ ꯆꯪꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯑꯃꯗꯒꯤ ꯑꯃ ꯂꯣꯏꯅꯃꯛ ꯇꯧꯈꯤ꯫ ꯚ꯭ꯌꯨꯋꯔꯁ ꯑꯗꯣ 200K ꯍꯦꯟꯅ ꯍꯧꯖꯤꯛ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯂꯇꯥ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯤꯔ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯄꯟꯊꯥꯕ ꯌꯥꯗꯦ꯫ ꯃꯅꯤꯊꯣꯏꯒ ꯃꯈꯣꯏꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯇꯨꯅ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯈꯔ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯃꯥꯡꯈ꯭ꯔꯤ꯫ ꯃꯦꯟꯃꯥꯟ ꯇꯥꯗꯦ꯫ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯕꯗꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯕꯗꯨꯗ ꯈꯨꯗꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯤ꯫ ꯃꯌꯥꯝ ꯑꯃꯗꯒꯤ ꯑꯃ ꯃꯊꯪ ꯃꯊꯪ ꯔꯥꯍꯨꯜ ꯑꯁꯤꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯕꯤꯛ ꯐꯦꯟ ꯃꯌꯥꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯊꯤꯕꯁꯨ ꯌꯥꯎꯅꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥ ꯂꯇꯥ ꯑꯗꯨꯁꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯏ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯔꯛꯂꯤꯕ ꯃꯐꯝ ꯑꯗꯣ ꯂꯣꯀꯦꯁꯟ ꯑꯗꯣ ꯇ꯭ꯔꯦꯀꯤꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇ꯭ꯔꯦꯀꯤꯡ ꯇꯧꯔꯛꯄꯗ ꯃꯃꯩ ꯊꯪꯂꯩ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯔꯥꯍꯨꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯜꯂꯕ ꯕꯪꯒ꯭ꯂꯣ ꯑꯗꯨ ꯃꯐꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯃꯈꯣꯏ ꯐꯅꯌꯥꯝꯅ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕꯁꯤ ꯄꯨꯂꯤꯁꯅ ꯅꯈꯣꯏ ꯃꯌꯥꯝ ꯔꯥꯍꯨꯜꯒꯤꯗꯤ ꯕꯤꯛ ꯐꯦꯟ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯕꯪꯒ꯭ꯂꯣ ꯑꯁꯤꯗꯗꯤ ꯅꯈꯣꯏ ꯆꯪꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯌꯨ꯫ ꯑꯩꯈꯣꯏ ꯆꯪꯂꯒ ꯊꯤꯔꯛꯀꯦꯀꯣ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯅꯈꯣꯏ ꯄꯥꯈꯠꯀꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯂꯇꯥ ꯑꯗꯨꯗꯤ
amuk toy bloy khri masada bu kau kau tuna gate adu da famla ga kapi matam masidi ahingi pung tara ma thoi ga ta silak laba matam ni police singa do mallaba banglo adu gi manungda gate adu nam khair ga sang i gate pa na du da laptop adu mak haujik phauba live stream adu thar ga leirami battery low oil haidna warning amasula ami police singa du na live stream thari bado khudak ta muthatli aduga makuta torchlight amamam pai sauraba mallaba banglo adu da rahul kau du da koi thi chiri police officer aduna hoi na khoi awang pangbu da satlu na khoi na so makha pangbu da satlu ai ga makhoi kharan mayai de hetta mak sanglagi khonjel ga tabriyam hetta lawro ka dabni ko samin phanglabadi asumna makhoi miyam khaidok naraga mallaba banglo adu da ikoi sina thiraklami adu thiba yaba thirabasu banglo asigi mapa akoi beuda thiba yaba thirabasu phangdi adu mallaba banglo asiri sauraba wai khuwa mana solon duna dumak lairibani police adu masada singnaba ama poi para makhoi miyam du thorakli aduga gate mapal da latana kapag lairibadu da asum hairam itaima wasi khara lugdawri ana khoi khara lagliba makhoi miyam asi seno amu gate asomna thumjilaki hairakani itaima sum tawbani banglo si koi bidai khoina thiba yaba thirabasu phangdri adubu yomasiri solon silaga dumak lai manung daga lairamuduriba khangdini adhoi taima aina singnaba amadi lai sigi banglo asi mama ngai digi yamna hainabani aduna aiba amaiba matanaraga thibana fagadabu mali ai khoina sanglurabasu thiba phangadabu nati taima lata adudi masa thiba phangde haibadu taraga yene hena kaplaga shumnabu hairi ibungo Shadow siba tarabrani ai bu kamai tawduri bano hausik kadai digi amai bano kauruga do sibo ai sa si kaino ma tawri ai ko yam na ngauri asum na lata do mako ngawi haidna mafam madu maktada wanta kri mani thoigi mama du siyauri i mani thoigi mama amadi rahul gi channel adu gi subscriber lagliba phen mayam adu gi marak tagi nupi khara changsilaktuna rahul gi mama adu like at narami police officer aduna na khoi khara sidala ai ga yauna satrabadi yaroi mafam masidagi di yamna lapreni amai ba kauru ga dabasi adu boy khoi sala sila amai ba mukta ado madu kauru drabadi thabak amai thok laroi asumna police officer adu ga loina tuna makhoi khara amai ba kauba makhoi gari ya tuda du mak satkri ngai ha ke matum rahul ge mama ado mayam ni ising thadana lakabadagi taibong wakhal la ami taibong wakhal laklabasu masa rahul adu sonduna talaikri dilli ba miyam ado police na hangdok lamliba gate adomda mallaba akiba phanglaba sauro banglo adu da midyang tamni asumna lairingi matamdani banglo asigi manungdagi khangna nokpagi khonjel kya sutarak lami khonjel singadu tabda lagliba miyoi singado masada tu sungnai kiruk yin wadi amatangang mata amani mafam asi haina ba mafam modi wairam lagani haibasi makhoi masada su wakhal poknarami